India ki Prime Minister Amadi Union Home Minister na Manipur Da Thokliba Erang Ashigi Daita Lougadabani HAINA MPCC ki spokesperson HARESWAR GOSWAMI na PHONGDOKKHRE Congress Bhavan Imphal da pangthokiba paugi mifam amada Manipur Pradesh Congress Committee MPCC ki spokesperson HARESWAR GOSWAMI na hai Prime Minister Narendra Modi na wakhal chawba amagumna tumina leishinduna Manipur da lakpa taudana amadi Wafam amata fawba phongdoktana Manipuri jai ani suraba crisis asibu nathiraga thamli loinana Union Home Minister nasu ngaihak ki wafam sing phongdoktuna leiri masida mahakna buffer zone lauthoktuna numit 15 nigi manungda free movement leihangani haina laurabasu thabakta ontoktana leiri masi achoba Oidaba ngangbani matau asumna Manipurda paliba BJP ki lenga ki leaders singnasu center luchingba singi matau tamduna Manipur ki crisis asigi achumba fanghandana leiri amadi miyam sing masagi mayumda hanjinba ngamdana leiri haiba wafam phongdokkibada natana the emergency diaries phongkiba numita hanagi ex chief minister nangang kiba wafam sing adu miyamda lan uhanduna miyamda utchaibani haiba wafam su thamki HAINA Chief Minister na haigibani atena matamda popular lenga laklagani haibagi thajaba leire ga su hai aduga masi akhogi HAINA gi honorable Chief Minister si ngangningbada ngangba masi matangda di social media da su mana ngangi ji trying to tarau hundo ihena ai sana thon bani hai amana mo thon bani hai mapan de lakpa illegal migrant la ni mo ai adum de sangbokta roi kuithargani aduna magi wa se akoina lowboda akoi yamna wa haiba tare Sanjana kaina chan sibagi asing mangang su oidaba ngangui ningbagi wafam jo dum leire atenna matamda popular lenga laklagani habsi popular lenga tu lakado yamna phai tawdabu hujiki hairiba leader mamangna tawgiba koi pangiba koi palamba haibata hek mamang gida sigi pipam da lebak samu por kado orgadi inau na press mandate ama tawgni na phai haiba ma ai thamjage loina India se huji kadi haidare miyo ani khak makoi si akoigi koki laina nabra aina singnaba lei ani na ko India se huji pali na lowta aduna makoigi makhada leba psychopathic makoi da napaga leba kanguna moi pian na wo na bada makoi su koki laina do lowra na ta ma taw tamni bra ba si su ko hangngai wa ko moire Narendra Modi si sociopathic amane na haining sociopathic ne haibigi maramdi mongoni empathy leitaba sympathy leitaba mi chani ya kai humbu hena leigidraba mi kunthani phu hena akogi thiba khangdana leiriba mi lising kya akogi more than 60,000 displaced oina leiriba asam sathina violence orba soppan na daga sida mana foreign country sing chatpa idi ma matam lei amuk taruk chatpa tare chatpa nipan chatpa su yauri phanam yamam ngani pikaba magi marangdam oiba Manipur sanga sibuk laktaba se aidi ma I would like to term him as a sociopathic haina ai sociopath ne haidan aidi ma tam tawni Narendra Modi adugumba luchingba amane